ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯒꯤ ꯃꯥꯔꯆ ꯊꯥꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯅꯤ ꯃꯄꯨꯡ ꯐꯥꯔꯛꯀꯗꯧꯔꯕ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯟꯊꯦꯡꯅꯔꯛꯄ ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯐꯥꯎꯕꯗ ꯃꯤꯑꯣꯏ 8,934 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 39,163 ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯅꯥ ꯑꯁꯤꯅ ꯃꯤꯑꯣꯏ 1,012 ꯁꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯤꯑꯣꯏ 12 ꯈꯛ ꯑꯦꯛꯇꯤꯚ ꯀꯦꯁ ꯑꯣꯏꯅ ꯂꯩꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯁꯔꯚꯤꯂꯦꯟꯁ ꯑꯣꯐꯤꯁꯥꯔ ꯗꯥꯛꯇꯔ ꯇ꯭ꯔꯁꯇꯤꯅ ꯄꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯒꯤ ꯃꯥꯔꯆ ꯊꯥꯒꯤ ꯇꯥꯡ 38ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚꯀꯤ ꯑꯦꯀꯥꯎꯟꯠ ꯍꯥꯡꯈꯤ ꯑꯗꯨꯒ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯒꯤ 13ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯍꯥꯟꯕ ꯋꯦꯕꯀꯤ ꯑꯣꯏꯅ ꯃꯤꯑꯣꯏ 2,539 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕꯗꯒꯤ ꯃꯤꯑꯣꯏ 50 ꯁꯤꯔꯒ ꯖꯤꯔꯣ ꯑꯦꯛꯇꯤꯚ ꯀꯦꯁꯇ ꯂꯩꯈꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆ ꯇꯥꯡ 10ꯗ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯋꯦꯕꯀꯤ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚꯀꯤ ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯨꯅ ꯉꯔꯥꯡ ꯐꯥꯎꯕꯗ ꯃꯤꯑꯣꯏ 3,6,134 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 159 ꯁꯤꯗꯨꯅ ꯍꯧꯖꯤꯛ ꯀꯦꯁꯇ ꯃꯤꯑꯣꯏ 12 ꯈꯛ ꯂꯩꯔꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ 10ꯔꯣꯝ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯣꯡꯃꯗ 2-3ꯗꯒꯤ ꯍꯦꯟꯅ ꯑꯣꯏꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯅ ꯂꯩꯔꯛꯄ ꯃꯔꯝꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯀꯔꯐ꯭ꯌꯨ ꯊꯝꯂꯝꯕꯗꯒꯤ ꯆꯩꯊꯦꯡ ꯂꯩꯔꯝꯕ ꯑꯗꯨ ꯅꯣꯡꯃꯒꯤ ꯀꯣꯝꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯁꯥꯡꯅ ꯊꯣꯡ ꯂꯣꯜꯂꯝꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯍꯥꯡꯗꯨꯅ ꯃꯍꯩ ꯇꯝꯕ ꯍꯧꯅꯔꯦ꯫ ꯃꯔꯨꯑꯣꯏꯕ ꯀꯩꯊꯦꯜꯁꯤꯡ ꯇꯞꯅ ꯍꯥꯡꯂꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯄꯣꯠ ꯌꯣꯟꯕ ꯍꯧꯅꯔꯦ꯫ ꯂꯝꯕꯤꯗ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯆꯦꯟꯕ ꯎꯔꯦ꯫ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯁꯤꯡ ꯃꯍꯧꯁꯥꯒꯨꯝ ꯍꯥꯡꯗꯨꯅ ꯏꯊꯧ ꯇꯧꯕ ꯍꯧꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯤꯌꯥꯝꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯄꯣꯠ ꯆꯩ ꯇꯥꯡꯕ ꯑꯃꯁꯨꯡ ꯚꯔꯥ ꯍꯦꯟꯒꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯃꯛꯇꯤ ꯃꯥꯌꯣꯛꯅꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯈꯨꯜꯂꯛ ꯆꯦꯟꯕ ꯃꯁꯤꯒ ꯂꯣꯏꯅꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁꯤꯡ ꯊꯧꯕꯥꯜꯗꯒꯤ ꯏꯝꯐꯥꯜ ꯆꯠꯄꯒꯤ ꯚꯔꯥꯁꯤꯡ ꯍꯥꯟꯅꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯒꯠꯂꯒ ꯂꯧꯕ ꯃꯔꯝꯅ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯗꯨꯀꯥꯟꯗ ꯐꯪꯕ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯨ ꯇꯥꯡꯗꯕ ꯑꯃꯠꯇ ꯌꯥꯎꯗꯔꯦ꯫ ꯁꯝ ꯀꯛꯄꯒꯤ ꯃꯃꯜ ꯐꯥꯎꯕ ꯂꯨꯄꯥ 60 ꯂꯧꯔꯝꯕꯗꯒꯤ 50 ꯐꯥꯎꯕ ꯌꯧꯔꯦ꯫ ꯑꯃꯔꯣꯝꯗ ꯂꯥꯛꯂꯤꯕ ꯀꯨꯝꯖꯥ 2022ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯐꯥꯎꯕꯗ ꯀꯣꯚꯤꯗ-19 ꯂꯩꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯚꯦꯛꯁꯤꯅꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯉꯔꯥꯡ ꯐꯥꯎꯕꯗ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯗꯣꯁꯀꯤ ꯑꯄꯨꯟꯕꯗ ꯃꯤꯑꯣꯏ 2,13,995ꯅ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 1,19,134ꯅ ꯑꯍꯥꯟꯕ ꯗꯣꯁ ꯑꯗꯨꯒ ꯃꯤꯑꯣꯏ 63,158ꯅ ꯑꯅꯤꯁꯨꯕ ꯗꯣꯁꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯗꯣꯁꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯆꯥꯡ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯚꯣꯇꯔ 1,39,1,900,900ꯗ ꯄꯥꯕꯗ humdramari.9ꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯗꯣꯁꯀꯤ ꯆꯥꯡ ꯑꯁꯤꯅ 39.67ꯅꯤ꯫ ꯑꯃꯔꯣꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯗꯣꯁꯀꯤ ꯄꯥꯔꯁꯦꯟꯇꯦꯖ ꯌꯥꯝꯅ ꯅꯦꯝꯅ ꯂꯩꯔꯤꯕ ꯑꯁꯤ ꯍꯦꯟꯒꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯟꯖꯦꯝ ꯁꯨꯕꯥꯁꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ ꯇꯥꯡ 11ꯗ ꯌꯨꯝꯗ ꯆꯪꯗꯨꯅ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯚꯦꯟ 5 ꯂꯝꯊꯥꯗꯨꯅ ꯍꯧꯖꯤꯛ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯌꯨꯝꯗ ꯀꯧꯔꯒ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯕ ꯐꯥꯎꯕꯗ ꯃꯤꯌꯥꯝꯅ ꯚꯦꯛꯁꯤꯟ ꯀꯥꯞꯅꯕ ꯍꯣꯠꯅꯗꯕ ꯑꯁꯤꯅ ꯁꯦꯀꯦꯟ ꯗꯣꯁꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯅꯦꯝꯅ ꯂꯩꯔꯤ꯫